ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯟ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯀꯌꯥ ꯀ꯭ꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯊꯣꯛꯂꯛꯂꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ IDPꯁꯤꯡꯒꯤ ꯆꯥꯅꯅꯕ ꯂꯥꯈ 35,018ꯒꯤ ꯊꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ RTIꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ PM ꯃꯣꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ PUCLꯒꯤ ꯔꯤꯄꯣꯔꯠ ꯇꯦꯔꯥꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯍꯣꯝꯂꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐ꯭ꯂꯣꯔꯤꯁꯦꯟꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯅ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 13 ꯅꯧꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ PUCL ꯔꯤꯄꯣꯔꯠꯀꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯣꯠꯄꯅ ꯊꯜꯂꯦ ꯍꯥꯏꯅ KCP PWCꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯤꯅꯤ ꯀꯥ ꯍꯦꯟꯅ ꯆꯥꯕꯅ ꯃꯤꯑꯣꯏꯕꯒꯤ ꯍꯥꯔꯠ ꯁꯣꯛꯍꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦꯗꯥꯟꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯎ ꯇꯥꯡ ꯁꯤꯟꯗꯣꯛꯄꯒꯤ ꯁꯔꯖꯔꯤ 90,000 ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯏꯟꯗꯤꯌꯥꯗ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯚꯤꯅꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯞꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅꯧꯁꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯙꯤꯔꯥꯖ ꯌꯨꯝꯅꯥꯝꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯈꯪꯍꯧꯗꯅ ꯅꯍꯥꯟ ꯂꯩꯈꯤꯗꯕꯗ SDDCMꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯀꯃꯤꯇꯤ, ꯑꯦꯗꯚꯥꯏꯖꯔ, ꯋꯤꯃꯦꯟ ꯋꯤꯡ ꯑꯃꯗꯤ ꯌꯨꯊ ꯋꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ L. ꯂꯣꯀꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯉꯁꯤ ꯁꯉꯥꯛꯐꯝ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯡꯂꯛꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 15,65,63,000 ꯔꯣꯝ ꯆꯥꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯍꯟꯗꯛꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯄꯤꯔꯛꯈ꯭ꯔꯦ꯫ RTIꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯜꯂꯤ displaced person IDPꯁꯤꯡꯅ ꯊꯨꯝ ꯆꯥꯅꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 1,55,18,930ꯒꯤ ꯁꯦꯟꯐꯝ ꯆꯥꯗꯤꯡ ꯇꯧꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯀꯥꯏꯊꯈ꯭ꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯥꯔꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯔꯨꯕꯗ ꯆꯤꯡꯅꯕ ꯌꯥꯕ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯄꯅ ꯃꯤꯑꯣꯏ ꯀꯌꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ 9,000 ꯂꯩ ꯍꯥꯏꯅ ꯄꯥꯔꯕ ꯐꯥꯎꯕꯗ ꯆꯍꯤ 2ꯒ ꯊꯥ 3ꯒꯤ ꯑꯣꯏꯅ ꯂꯨꯄꯥ 15,52,000ꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯉꯝꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯤ ꯑꯃꯅ ꯅꯣꯡꯃꯗ ꯒ꯭ꯔꯥꯝ 5 ꯆꯥꯏ ꯍꯥꯏꯅ ꯄꯥꯔꯒ ꯊꯨꯝ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 10 ꯄꯤ ꯍꯥꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯐꯜ ꯑꯗꯨꯅꯤ꯫ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯄꯨꯟꯅ ꯆꯥꯗꯤꯡ ꯇꯧꯈꯤꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 25,63,039,119 ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ RTIꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫
Deputy Commissioner Pirakiba Paukum asigi matung ina Manipurda Kangluk ki hatna sunaba thaudok hek thokraba matungda Moirang Assembly constituency ki tongan pamafamda relief camp kun hangke madugi manungda taru thingzin khroga hose relief camp taraga mari hangle irang hogalakpa matamda IDP lising ahum chamapan sumna manga relief camp singda sangjafam lauduna leirami matung tarakpada irang hena kankhalakpa maramna relief camp singda IDP lising mari chaunga nifugani thoi sangjafam lauduna leiri IDP singda one time assistance oina lupa lakh ani lising ngakpini crore ani lakh manga lising humbudraga humdoi hakthengnana yenthokre lanjenaраklaba mioi amamda ahanba tangkaki oina lupa chaunga phanghanki matung tarakpa tangkak singda lupa chaunga amasung lupa lising ama phanghanki haibagi record leiri haiba senfam asi kem nodal officer sing amasung kem 11 committee singi khutangda pikhibani haiba senfam asigi mathakta IDP singi tangai fadana sangdaba yadraba polam sing leinana bagidamak lupa crore kunga humdoi lakh kunmathoi lising mabudra manga Sambri Maripu Sading Tauki. Kwadiki Amna Sading Tauki was IDP singi sapon, toothbrush, toothpaste, maru marang, ngari, sing, manama sing, makata bapa, pisari. Amasung Saktong gas labada, lupa crore, taret, lakdara mari lising marifu mapan, satruk mapan, Sading Taukiduna oiri seng leibada lupa crore manga lakh humpuga humdoi lising thrani thoi jamapan nifu mathoi hawai leibada lupa crore ani lakh tara mathoi lising tarani pan sani asa thau leibada lupa crore ani lakh marifu mathoi lising yankhai taru satruk nifu thum leibada lakh kuthra manga lising tara mapan songa marifu nga leibada lupa lakun ga humdoi loinana lafoi biscuit jerum amasung Maggi noodle na singba leibada lupa crore ani lakh tara sading tauki haire IDP singna numit khudingi siznagada batai polam sing leibada yamlaba senpham amasu sading tauki mompak leibada lupa lakh yankhai humdoi lising nifu mompak phidak leibada lupa lakh nipan lising kun mon leibada lupa lakh tara mathoi lising kun amasung mon khum leibada lupa lakh ani lising tara sading tauki haina palle Laibasigi Prime Minister Narendra Modi mathang tha September gi ani suba sayol da Manipur da lakani haina panari mahaki khongsat asigi mangoina na hoje lenga ki official singna Prime Minister gi khongsat asiga mari lenana makoi gi oiba thabak tharam sing paikhatnaba hokre thajaba yaba mafamdagi phangba pawda mathang thagi tara mari natraga tara manga da Prime Minister Manipur da laknanaba thorang tawri mahak Mizoram da pangthokpa railway station sangabi thoram ama yawram laba tungda nongthak lambi da Surasanpur da lakani Surasanpur da kuki lusing basing unaram laba tungda Imphal da mulakani mafam sida mahak public reception ama pangthokadra natraga pangthok loidra haibadumakti sabsana khangba ngamdri nongthak khaki oiba khongsat asi loiraga mahak Guwahati gi damak Imphal thadokigani adumakpu political nainaba singna phongdoknarakpagi matung inadi Manipur da hojik thokliba kanglupki rang asigi waroisin puraktrungeda Prime Minister na Manipur da lakani haiba wafam asi nap saba watli masigi sumathakta state asida personal rule Salairaga democracy asing masaktam matuna leiringida mahakna mangak thekatna Manipur gi miyam mangda lepkani habasi thajaningai oide adumakpu mahak Mizoram amasung Assam da di soidana lakani haire mahaki khongsat asigi matangda BJP gi MLA kharna phongdorakpagi matung innadi housing maki oina president rule popular government ama lehelakani habagi thajaba makti leitri adubu mahakna Manipur da laklamlaba matungda anoba government ama semhalakani habagi thajaba lei Prime Minister na Manipur da lakningbagi wakhalon si maike kyadagi mahakpo satnanaba wakal lakpadagini haire People's Union for Civil Liberties PUCL na phongba Indigenous People's Tribunal report
ngasi nuthel tera kaichalda imagi mara kangpugi imasingna protest tawbaga loinana mai thakre report asi nakan nama khakta dagi oiba report ni maitei sinaranba tahanba duga kuki simbuna sogatpagi report ni hairaduna manipur da tangdu laita da bafibam ama makha satha hanana bigi thaurangi makha da phonglakpa report oibana government makoigi mathakta logi oiba thabak lokhatgadabani hairi Panbayabadi Indigenous Peoples Tribunal Report adu maike kyadagi yaning dabigi khulaw lakpa leptri nupi luf kyana makoi makoi gi manak nakpa police station singda FIR thangatpa amasung protest na singba tawbagi pausu lepa leitri adumak po hawjik phawbagi oinadi Manipur police na report aduga mari leinana logi oiba thabak lokhatpagi pau taba leitri miyam nadi Manipur police na makoi gi mathakta FIR लौखटना डिमांड तौनरीबनी पॉलिटिकल पार्टी की लुसिंग कयाना हौजिक लेनरीब कांगलुप की इरांगी मरक असिदा असिगुंबा रिपोर्ट अमा पुथोरकपसिना मरम ओइरगा मणिपुर हेन सरांगनबा फिबम अमा लेरकद्रा हाइबगी मिपाइबा वाफम फोंदोकनारकले दिल्ली द सुमियोय क्याना रिपोर्ट असिग मरकता प्रोटेस्ट तौख्रबनी नर्स की प्रोफेशन दा संगलकलिबा सिंगिदमक येंगलगा अफबा माहिरोय पुथोक्तुना सादा सामा थबक पिननबा पंतम थमले हाइना राज मेडिसिटी की चेयरमैन का मैनेजिंग डायरेक्टर हाउबिजम राजेना फोंदोक्रे इम्फाल की नॉर्थ एओसी दा लेबा राज मेडिसिटी कैंपस मनुंगदा नौना साबा राज मेडिसिटी नर्सिंग इंस्टीट्यूट माइफुम हांगदोकपगी थोरमदा महांगना वफम असे फोंदोखिबने राज मेडिसिटी हॉस्पिटल की मल्टीपर्पज हॉल पांगथोकिबा थोरम असिदा हेल्थ एंड फैमिली वेलफेयर की स्पेशल सेक्रेटरी सलाम सोमरजीत हेल्थ सर्विसेज की एडिशनल डायरेक्टर डॉक्टर एन बिनो मणिपुर नर्सिंग काउंसिल की रजिस्ट्रार डॉक्टर अरिबम जमुना अमदे राज मेडिसिटी की चेयरमैन का मैनेजिंग डायरेक्टर हाउबिजम राजेना मरुओइबा मिथुंगलेन सिंह ओइना सरुक याखे मणिपुर दा हेडक्वार्टर ओइबा होमलैंड ग्रुप की मकोक थोंगबा सिक्योरिटी सर्विसेज इंटरप्राइज अमा ओइरिबा होमलैंड सिक्योरिटी ना न्यू दिल्ली की ममिंग लेरबा फ्लोरिसेंस कम्युनिकेशंस प्राइवेट लिमिटेड का मेमोरेंडम ऑफ अंडरस्टैंडिंग अमा पैलेस कंपाउंड लेबा कासल होटल दा खुयेक पिनख्रे MOU असिना मरम ओइरगा मणिपुर अमदी इंडिया की तोंगान तोंगान बा मफमदा होमलैंड सिक्योरिटी की थबक थौरम सिंह हेना खुमांग चाउसिल हनबा ngamlagane MOU खुयेक पिनबगी थौरमदा होमलैंड ग्रुप के डायरेक्टर राजकुमार बबलूना हाई मतम कयागी ममांगदगी होमलैंड ग्रुप ना सिक्योरिटी सेक्टर दा अखनबा थौरांग कया लौखनबा होनदुना लाकपने फ्लोरिसेंस कम्युनिकेशंस प्राइवेट लिमिटेड का खुयेक पिनरबनिना लमदम असिगी नहारोल सिंह मरुइना IDP सिंह थबक पिननबा थौरांग लौखतपा ngamlagani हाइखे Later later singi laying sang oriba rims hospital amot pana pik thale haina Kangleipa Communist Party PWC MC unification na thadorokpa cherol amada phongdokre lufa sigi PRO singkhai ngan bana khuyek piduna thadorokpa cherol amada hai mamang da leiramba deputy director singdu rims saukhanana ba masung miyam gi kanagadaba thabok yamarum tawrami adubo hauzik leiriba deputy director di nungi murti gum khinduna leire मखा ताब स्टाफ खरना तौ हाइबा थबा अदु खक्तंग तौदुना लेरे ए ब्लॉक ता लेबा रिम्स की स्टाफ पुमनमक अमगा अमगा यानाद्रे अमसुंग नुसिनाद्रे हॉस्पिटल की एडमिनिस्ट्रेशन अमदि मैनेजमेंट ता मतिक सादरबा मरमना महाकी हानगी मफमदा हलन खिबना मियाम गे फबा ओइगने रिम्स हॉस्पिटल दा लायंगबा लाकपसिंगना डायग्नोस्टिक टेस्ट तौबदा पैसा लौरि बसि लौफम थोकते लेंगाक मियाम की दमक लेमना टेस्ट तौननबा मेचिन थंबनी रिम्स की डॉक्टर खरना मसागी खुदोंग चाबा लौदुना प्राइवेट हॉस्पिटल दा प्रैक्टिस तौरिङैदा रिम्स दा लायंगलिबा मियोइसिंदा माइ ओनसिंद्रे हाइनासु चेरोल असिदा मखा ताना फोंदोले मणिपुर दा कांगदगी संदोकपा डेंगी की लाइसत अदुम खुमांग चाउसिलकले नहान मियोय कुलुमदोय पॉजिटिव ओइबा थेंगनख्रबा तुंगदा हौखिबा पुंग कुनमरी असिदा मियोय कुनतरु पॉजिटिव ओरकपा थेंगनाख्रे स्टेट की डायरेक्टर ऑफ हेल्थ सर्विसेज तगी फंगबा पाउगी मतुंग इना नौना पॉजिटिव ओरखिबा मियोय कुनतरु असि हापसिलबा तुंगदा मणिपुर की डेंगी की केस असि पुना
9,700 yaukhre dengi na khwadigi solaba district ama haiba taragadi Imphal West na oiri Imphal West district ta hokiba pungkun marida miyoi kun positive oirakhi miyoi kun asi hapsilaba tungda district asigi oina sahi asida miyoi chahum humbudraga mari positive oikhre hokiba pung kun mari gi manungda Imphal East district ta miyoi ama Thabal district ta miyoi ama Bisnupur district ta miyoi ani Kaksing district ta miyoi ama Kamjong district ta miyoi ama positive oikhi hauzik phawbagi oina dengi na naraba miyoi ama sikre miyoi do Bisnupur district ta kini paw asna makata na hai laina se sandorok pa thingna bagi ama tangaraba pambai di edis thaina khangnaba kang makhal asina sikhan dabani kang makhal asi ayu nungthil khakta da siki haire Hotel Imphal gi Siroi Hall da ngase ayu pung 11:45 tabada Coordinating Committee on Manipur Integrity Koko Minasinduna Wathok Oiraba People's Union for Civil Liberties ki Independence People's Tribunal gi report ki matang da public review meeting pangthokre Koko migi convener Khuraizam athobana preside tawraga Professor CS Piranjan na moderator oidana pangthokiba review meeting asida Indira Gandhi National Tribal University ki Department of Political Science ki Associate Professor Dr. Homen Thangzam Dhanamanjuri University ki Department of History ki Associate Professor Dr. Malem Ningthauza University asigi Department of Political Science ki Associate Professor Dr. Noni Arambam Impact TV ki Chief Editor Yumnam Rupachandra The Frontier Manipur ki Educative Editor Sadokpam Dhirena Wangangki India da orthopedic healthcare market pakthok sauthorak pagal loinana Medanta Institute of Musculoskeletal Disorder and Orthopedics na ku tang sindokpagi surgery lising nifu mai pakna pangthokpa ngamle haina Medanta gi group chairman Dr. Ashok Ras Gopal na phongdokre Laibasi da miyoi kya khu tang sindokpagi mathau tarakpaga loinana Medanta Institute na su hiram asigi matang da khanaba thorang kaya lokhatlakli saliba chahi asi loislakpa phawbada India gi miyoi milen humpurom khu tang lengthok lengsin nungai tabagi khudong sadaba mayok narakpa yai haina panari maduna maram oiraga khu tang sindokpagi surgery toba mathau tarakpani sahi mangagi mamangda oiramba phibamga sangdamnaduna yengbada hauji India da miyoi lak ani makhairom sahi amada khu tang sindokpagi mathau tarakle kumja lising ani kun manga dagi lising ani kun tha manga phawbada khu tang sindokpa mathau taba migi masing sada tara mathoi hengalakpa yai miyoi bana punsi sangba hengalakpa ayamba matamda famjinduna laiba maramna phibam asi oihalakpani Imphal da Advanced Orthopedic Care ge khudong saba matik sana phangdaba maramna miyoi kya marum Guwahati amadi Delhi nu chingba Manipur gi mapanda satuna khu utang sindokpagi operation tawba mathau tarakle Salin Distel na sinduna Manipur da thokliba kang kirang asigi waroisin purak tripasigi matang da Kolkata da khongjang haina mingthon ba protest ama numit humni sumna sathakre khongjang asigi nini sanba numit August 16 ta Bidhan Sarani Road Kolkata da leiba Noti Binodini Memorial Art Gallery Complex ta Tripura Assam West Bengal Orissa gi artist sing yauna khongjang sangsinkhre Khongjang loising asina khutta we want peace and harmony long live Manipur stop violence in Manipur PM please visit Manipur haina iba plega sing paiki Matamgi awonba matungina miyoi ayamba machi oiba sinjak masal suna sabaga loinana haksang sajal sang naina tawbagi hainabi thamnarakle
ꯑꯗꯨꯝꯑꯣꯏꯅꯃꯛ ꯍꯥꯟꯅ ꯊꯥꯖꯅꯔꯝꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯅ ꯍꯥꯔꯠꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯖꯔꯅꯦꯜ ꯑꯣꯐ ꯑꯃꯦꯔꯤꯀꯥꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ (JAMA)ꯗ ꯐꯣꯡꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯆꯤꯅꯤ ꯆꯥꯔꯕꯗꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄꯒꯤ ꯔꯤꯁꯛ ꯋꯥꯡꯈꯠꯂꯛꯏ꯫ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔ ꯗꯥꯃꯤꯇ꯭ꯔꯤ ꯌꯥꯔꯥꯅꯣꯚꯅ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯥꯏ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯀꯣꯂꯦꯁꯇꯦꯔꯣꯜꯗꯒꯤ ꯆꯤꯅꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯌꯥꯝꯕꯗ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯂꯩꯔ ꯆꯥꯕ ꯄꯦꯀꯦꯠꯇ ꯍꯥꯟꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯅ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯎꯔꯤ꯫ ꯐꯅ ꯌꯥꯝꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯗ ꯆꯤꯅꯤ ꯀꯥ ꯍꯦꯟꯅ ꯆꯥꯔꯕꯗꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯋꯥꯡꯈꯠꯂꯛꯏ꯫ ꯆꯤꯅꯤ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯅꯥꯕ ꯃꯤꯑꯣꯏ ꯂꯥꯈ 10 ꯔꯣꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 2015ꯗ ꯔꯤꯁꯔꯆꯔꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯨꯝꯐꯝꯗ ꯊꯤꯖꯤꯟꯕꯗ ꯆꯤꯅꯤ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ 18% ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤ ꯗꯤꯖꯤꯖꯀꯤ ꯔꯤꯁꯛ 19% ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛꯅ 7% ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯆꯤꯅꯤ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯃꯗ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯂꯥꯈ 22 ꯔꯣꯝ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ JANAꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯆꯤꯅꯤ ꯀꯥ ꯍꯦꯟꯅ ꯆꯥꯕꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯍꯜꯂꯤ꯫ ꯀꯣꯂꯦꯁꯇꯦꯔꯣꯜꯒꯤ ꯆꯥꯡ ꯋꯥꯡꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯏꯟꯗꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯀ꯭ꯔꯦꯝꯂꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯟꯗꯤꯌꯥꯗ ꯇꯥꯔꯤꯐ ꯊꯝꯈꯤꯕꯗꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯏꯟꯗꯤꯌꯥꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯔꯤꯖꯅꯦꯜ ꯁꯃꯤꯠ ꯑꯃ ꯌꯥꯎꯕ ꯂꯥꯛꯄꯗ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯗꯨꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯔꯁꯤꯌꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯇꯥꯔꯤꯐ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯗꯨꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯈꯨꯠꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯣꯟꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯁꯨ ꯑꯃꯅꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯄꯣꯠ ꯌꯣꯟꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯇꯣꯏꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯕꯗꯒꯤ LPG ꯌꯥꯎꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯕ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯗꯨꯅ LPG ꯌꯥꯎꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯁ꯭ꯇꯣꯛ ꯉꯁꯤ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫
Ras Babal Imphal Governor Ajoy Kumar Bhalana Mayai Tang Baloduna Pangthokiba Awang Bathaki Mifam Asida State Asigi CAFNPD Amadi Indian Oil Corporation Limited ki official sing Saru Yakibaga Luinana Manipur State Housing LPG Yauna Petroleum ge product singi stock Hantarakli Basigi Matangda Kananaina Kibaga Luinana Atuba Matamda Hantarakli ba petroleum product sing asi Lauruna Bagitama Atuba Matamda Paikat Payaba Tabak sing Paikatnaba Kanaki Hare High Court of Manipur na Gram Panchayat amasung Jilla Parishad ki mikhal tha taru ki manungda pangthoknaba direction pikhrabanina State Election Commission na ngasi hayeng phawing manunggi election notification thoktuna IMC yauna arba local body amadi autonomous council ga puna mikhal pangtho haina MPCC na taksin khre Imphal ki Congress babal da pawmising unaba amada Manipur Pradesh Congress Committee ki senior spokesperson Ningombam Bupendra na hai Gram Panchayat amasung Jilla Parishad ki matam loikhrabasu sahi kaya mikhal pangthoktana lagli mikhal pangthoktabagi matangda Congress Party na Assembly floor da phawba pukhatuna mikhal pangthoknaba taksinduna lakhibani adubu state asida palamba BJP lenga nam sinduna thamlaklaba matungda High Court na tha taruki manungda mikhal pangthoknaba Manipur lengakta taksinkhre maram maduna state asida paliba president rules ki lengas na mikhal pangthoknaba Honabiyo haina taksilakli Prime Minister Narendra Modi ne India ki oina choba domestic issue oriba Manipur gi issue chahi ani helaba crisis ase hojek su na thaiduna satli issue asidagi foreign diplomacy na hena lumna lawduna foreign lebak singa plane tongduna koiba leptre haina Congress ki General Secretary Communication Joy Ram Ramesh na mahaki X da thagatpa posta phongtokre loisilakpada maroiba paw mahana Lan manungda Manipur da miyoi kya crore gi mapu oikrabra habagi wahang tholakle RTI gi thagat khibada Bisnupur district ki IDP singi sananaba lakh 35 lising tarama panithum lai khraba pham phongdorakle PM Modi September ga ni suba se ol da Manipur da lakhani hana panari PUCL gi report terada ima singa mai thakre Ras Medicity Nursing Institute Maikum Hangtokre Homeland Security Fluorescence Communication na MOU sign tawna kre RIMS Hospital Amod Panathal haina KCP PWC na phongdorak Haukiba pungkun mari gi manungda miyoi kuntaruk dengue positive oiba thengna kre Kokomi na sinduna PUCL report ki review meeting pangthokre Medan tana miyoi bagi khu tang sindopagi surgery lising ni fo mai pangna tawba ngamkhre haire sini ka hena sabana miyoi bagi hat sohale haba khangle haina report amana phongdokle amade Russia gi president Vladimir Putin India da December thada lakadori pijari pa pau singa se galoina na evening newspaper update pijaba matang asida loisinjare makha tarak pada matamatami wafum taminase Bye, Matam gi wafam da vertical oina yum saba tungi da makhalaga tangai fadana flat ki mawong da yum sa se haiba matang sida khamina se Malem gi oina semilon gi fibam ningtina faba masung saukhat palai bak singi ming panbada yauriba Singapore gi pak sawa se supna te gi square kilometer satret kungani pan lom tani
North East Asia da lakna fanaba ngamdana military gi mapangal khwadigi kanba leibak amasu oiriba amasung chaukat palaibak singi maming Panabada yauriba Israel hariba leibak asisu supnatagi square kilometer lising kunithoi chama nifu mangarom tamak oi Tokhaiba maning tamba leibak ama oiriba Vatican City gi pak sawse square mile taraga teret khaktani adumakpu apik palaibak sing asida khundariba mi gi masingdi aduki matik yami Singapore da kumjali sing ani kunmathoi gi census matung inna leba asigi apunba mising lak Yankhaiga mari makhairomni Israel gina kumjali sing ani kunmathoi gi census report matung ina punba mising lak Mabudraga humdoi makhairomni Square kilometer humfurom tamak pak sawa sen Merino gi apunba misingna kumjali sing ani kunmathoi gi census matung ina lising kuntra humdoi chatret nifuga mangani apik palaibak sing asiga chawrakna pak sawa manai haina loba yaba sing manungta Manipur hariba state asisu amani Manipur gi pak sawa si square kilometer lising kunithoi chahum kuntare lomni samna hairabada Singapore dagi natroga Israel dagi Manipur na pak sawa heli hariba apik palaibak sing asida kamdongna makhoi gi lamsing ado sisinabagi haiba yengsinba amasung khangjinba sina Manipur gi tungda oirakadaba khudong sadaba kayadagi kanjaba ngamgani Karigidamakta Singapore da mathol wangba yum saribano haibasi nainaruragadi apikpa lamgi saruk kharada mi masing yamna khundaba yananabani matau asum tauna pikraba Israel da yamkraba miyoi lak yamarum asi kamdauna khunda hangadage amasung leibak tugi miyam saba konanaba potjei thanriba lam kangadage habadu ningthina thaurang tawi Hariba leibak ani asigi oina mina kadai waida khundagani lau na kadai waida ugani industry na kadai waida tawgani school na kadai waida oigani amasung commercial area na mafam kadai da thamgadage haibasi ningthina yathoklaga semkhrabani maram maduna lanai miyoi amana mafam amada masagi lamni haiduna saningba yum saba yahande akangnaba thaurang amagi makhada lengakna saba yum leiraga natragana asaman piraga lainaribani Manipur haiba India gi state asinga si fawba land use policy ningthina sanahanba ngamdaba mafam ama oiri singa masung tam haiduna tokhaiba land law sanahanba maramna singi lamda lenga ki maroiba loisang sing sabada khurau thangli industry linge harabasu open bakya marum thoglai mi tanana ba mafam semgatna ba wafam pukhalaga su sing da sanaiba lon ya hande Nakalam maromdana chingi sil inau kharana felda hoje oriba mawng asi ka hena nainaba tawdana tampak lamda loinamak sajinbagi wafam puthoklaga sei thangli tasengna chingdasu Manipur Land Revenue and Land Reforms Act 1960 satna halagadi Manipur gi sing amasung tam thong manana chawkhalanba ngamgani amasung sing tamgi marakta leiriba khetnaba sing asi manghankhiba ngamgani Haujikti Manipur gi apunba lamgi saruk sadani pankha oriba tampak lamda mi kayam mayam khundananaba yumsu sadaba yaraktre industrial state singsu lingdaba yadre mahei tampham sang mayam su sadaba yade lenga ki chawkhat thorangi thabak mayam amasu paikhataba yadre maram mayam asina khoi puksak oramba lofamda tainarakle Manipur gi tampak lamda lofam kaya yamna mangkhrabage habasi yamna kupthana yenglagadi ngasidagi chahi kunthra gi mamangda leramba Manipur gi lau uba yabalam sing adu khaibok amarom hantharam lagani haina paba yare lau uba yabalam ngak senana balengak na protection of paddy land haiduna phana yamna kanbe ek mayam ama semlagasu lengak na madubu thabak to ontho hanbak ngamdri mising hengalakpana maram oiraga leifam leitabagi awaba mayok narakpa matamda lofam da taina bahaibasi mahausa adum oigani masida lengak na phana yamna kanbe action lokhalagasu miyoi khara awaba nangba yai adubu maduna matam kuinigi oina afaba thausil amani haibati yaroi Manipur gi lofam sing kan ge haiba taragadi hauze sumang amasu leiba mangol su yauba ingkhol koinana ba mafam su yauraga yum saba haibasi matamga chunaraktre
Masil manau nupa manga pokpa imung amada sigumba makhalgi yum manga sanaba lam leitabanina ahal laman singna thambiramba laufamsing ado manghalakpa tabani. Masil manau manga adu kamdong nanungai aifana leihanba yagadagi haiba taragadi vertical oiba maungda yum saba natana atay atopa pambay leite. Lekay amada yum jama leiraba susupnadagi square feet chonga chatruk mathol wangba yum oina saraga maduda leihalagadi lam mayam ama kanba ngamgadoribani. Matang asida panjaningba wafamdi Manipurgi lau uba yaba laufamsing kannanabagidamak amasung ahenba lam thamba ngamnanabagidamak vertical expansion ki mawongda yum sahansi amasung flat ki mawongda miyam lehenanaba thausil sembibagi tangai fadaba lei haiba wafam asi thamjare. Pumnamakpu amuka hana pusparani laisumna krumjare. Hojik tabikre Pusparani laisromdagi numidang waironggi pause singdagi maruiba pausing tabikre lantuk sariba thorom masi 90.0 wahong radio gi thorom paring singni lantuk sariba thorom masi gi maka chata jarakpada 7005707808 amukahna 7005707808 hariba number asida call tobirakna Manipuri film singdagi isai khanbiyu adomna khoidaba adomna tabining bisai sing lantuk sariba thorom asida tonga tongamba platform singda thorom asibu saru yabiriba punamapu taram nok sabagalena online sapamna ikoknona kurumjari ahanba caller lakusari kanano yaminasi. Hello. Hello. Ming phone tapiu madam. Nopok sama lila kamongdagi onita. Hello. Nopok siyangmay lila tawbom ba? Nopok siyangmay kaday way jaga habiba no madam ang tangahan biyu. Hello tabi rabo madam. Taye. Nopok siyangmay kaday way jaga habiba no. Lila kamongdagi. Okay. Ay di lila tawbom man taro re madam. Madam sa isingun na birabo. Onare. Kay maten sabi lagi madam. Lantok sariba thorom masida kari isay kanbigani. Imoy no patugi nang pupa khanglo nang buluparo tomoto. Ya bazabi isay mahana kanbida kare. Ado madam gi konjen dagi isay se matem tang kudol tambiyu. Isay ay gi phade ko ijanu ki khallo na khanba. Ijanu gi mingna laisna. Ijanu kai na la nisega. Ay pur berafan berapa WAHONG dia tadi mana pernah makataminya. Tagat suri madam na kanbira paisay kudol tamsage maya punna muk taminasi. Imoy nutu film dagi lantuk sagi say taminasi. Arvin amari Chitra ni punna saklibay say ni. Isay asigi sayrangba Bijakupta Laishram amari sayrangba Tony ahibam kudol tamjari taminasi.
halle pangdaba Fiji da punduna thamliba nangi nungshi kisi se thok lage ngasidi namangsida thok lage ngasidi namangsida nungsiba haidrada nungsiba tambige lamlan ba khoi mugong na thairaga pai khinu ikhut na semjaba leirangi na chomse jinbi ramune ai na para maning tamle gi thamoi se nungsiba leirangi lahida irakare gi pungning se takpirong asidi panthum gi lambe amak palai traba aigi thamoida yegli bani nangi nungsi gi sakam amak palai traba aigi thamoida yegli bani nangi nungsi gi sakam tamna lai traba shu nungsi gi panthong khong thang na le traba di yauni nawa nang bu pakhang lo nang bu no paro 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 Thachari maya ponama pungasigi lantuk sariba thorom live funding program tongan ba platform singda lantuk sariba thorom sibusaru yabiri pa ponama pu thachari maya na pibirapa live chat ibirapa sing pathuk sage Romita sanasam thachari saubi hijam Barjesori tagil sambam punima shiram thachari lalinto nasim Susila okram saubi hijam thachari thorom saru yabirapa thank you Imabi mula konsam thachari Bijando Huidrom Ngangom Manipur Thachari Tharam Saruya Birappa thank you Guneswari Raskumari Thachari Facebook live tale biri busing mingkar patuk sage Dhanasandra Pukrambam Thachari Tharam Saruya Birappa Sanchan Sangol Sem Thachari Pakpi K Anjali Singtham Hemanta Babita Thachari Hawizam Priya Naurem Huidrom Noren Huidrom Thachari Yaifari thank you ma'am lab share tausi Facebook live tale biri busing ma'am lab share torkanda dialogue makhan tholei haitare maram aduna mathangi caller lokutsage Sanjoy Pukamba Pangambam kaino seran turan yang pai deng sise hello sir ming le fam takpiu madam Nampak semai dari makan lekai sakti belaga sir yam nungai zai madam lantok sariba thoram masida saruya birappa madam sa isinguna birappo kari mathel ga sabi krage ngasi sibo sakti ikan tu hena sak khonglo jar sak lore iman harap pada ina Saya panggil lang noi sak lai di hai na noi sak lai di hai ala wani dan noi gi sak apa wang da de to ri noi gi sak lai di hai gre ba noi gi sak lai di hai gre hai ni sai ta na be da mo noi sak lai dai phon panggil ai sumang na se le na chen thore sumang da du kari sai kan bi doi no isai na ha yau da na karam na hingani karana na ha yau da na ha do ta ge kari gi no madam wahang am tang hang joge sak sa da gai sak lai ri na haira thola ga ning ba kai bai sai khanjalai se kai gi no
ai ning ba ma ya ka ya da isa ole ai ko yung kai tare isai khalak parabu tabi ning masing ai biro sei sa ku ta bi ning bra sa ai isa Anjali adagi isa minaraba ai ingono pi naupi adagi lido yam ta do ahong lido yam thawai na jaw ta za ba ma ton to pang phang da ko ju phang de to wa to ko ngarang ka na hau ko de na no mo me pa so pang e phang to na to pang phang da ju ka ri no wai bom ado lido ta thawai wa hong lido ta thawai yam jaw za ba sidam ini bicara ne mamong no pi naubi tadi bizia pasti wawong lido tapi lido sa oleh ne dagi puswara ni dagi nirmala dagi sa gem asih ka pulak kami nazar ke chari madam sai kudol tam jage tami na sai amma ka ta ho re sa kam ta ga jaw ke sa bisojit ne hảo của tài sar bisojit tham gia đấy cái sao sar bisojit ai kana no sar bisojit ai kana no madam sar bisojit ai kana no sar bisojit ke ado sar bisojit ai kana no ba sar bisojit aduda da ya wa ho li do ya wa surjit hai bani ma surjit bisojit hai bani kariya surjit hai bani surjit surjit bisojit mo ko boy re pare madam yam nungai se isai ko tam jarake sar bisojit su ta jar sano isai ko tam jari nang tan heli hari ba film masida pusparani huidrom sakli be sai ni isai asigi saireng ba ji kapita ma di sairang ba oken amaksam thagat kudal tam jage tam nasi China, hang libi
Say make say to Kimatik Pazay, have a tare, ma'am, Pazay Comea, Pazabani, say makes. Yam no I say, Asigi, Tonga platform sing the links in Birliba, live funding program, Taramasibu Saria, Biriba Punamapu, Tarcheri. Loina Nangasigi, live settle links in Birapa, Facebook live the Labiri sing, Ming Patuk Sagi, Facebook si para tring either YouTube the Mikaya Medina, YouTube the Hana Pacharaki. Susila Okram Sanga Pamanjan, Asobi, Yumnam, Sobita Devi Subam, Abe Hizam, Gorong Seli, Romita Sanasam, Tarcheri, Mabi Mola Konsam, Anjali Sintam, Ibem Saning Tausam, Nung Sitoy Wangzam, Tarcheri, Matum Lang Lembi, Sanjan Bam, Anandi Devi, Tarcheri Koirom Robindro, Tarcheri Taram Sarya Birapa, Butipati Hidam, Tarcheri, Abe Mamoyrang Sa, Tarcheri Kaba Kaba, Tarcheri, Taram Sarya Birapa, Bizia Hawaibam, Tarcheri, Facebook Live the Labiriba, Nung Sitoy Ba, Tarcheri. Wazanung sitoy ba mafam sito lak pirame wazanung sitoy ba kanano kangamiro wazanung sitoy ba neni usaraisi mayam ure ko mafam sida koi garden masa malai andida thamna ba haidana yam phajai waza nung sitoy ba na pu piramba lai hai tare ne thank you wazanung sitoy ba na tagachari inaw goroba khuman tagachari piya mangang tagachari santi konthausam thank you taram sarya birappa Naina Kamramam, Tachari, Taram Saria Birapa. Lantok Sari Vataram Masigi Makasa Tazarapa, Matangi Color, Kodong Sava Pizagi. Hello. Hello. Mingle from Takpi Yoza. Pon se Tatokrim, my family se pull up lay Saksa the Vidozixi. You say Kalamane, the guy says Kala Aga. Pon the Paikala with the Moy Pon Muna with the Tatkiba Mali. Wazasing tabi ragadi yum do the labiriba mayam punama radio tabi ramagadi amukana call tobiyo tachari. Hello. Hello, good evening, sir. Mingle from Takpi Sioza. I Lerong Ken Pitra, the Geheman, sir. Yam no I say was a Lantok Saribatoro Masira Saria Birapa. Wazanga Karimatel Sabi Kragisai Sunabirabo. Unazere, sir, in a city. Yen from Musaresa. Matel Soha, Masabi Reosa. Lantok Saribatoro Masida Kari say can begani. Second of a film is a Karita de la Uge Sapurtazan, sir. Say Jikatanga Sang Sapiu. Karita de la Uge Mera Thada Laksira. Sir, so I don't know together. Thank you, Oza. Tabi ni musing happy si Oza. Tabi ni musing happy you. Sir, ako larong Ken Pitra dagi koigi lasanggi ni komla. Adagi koigi sagon singi ni kunimasi. Namamunam. They sagon him a pretty santi. Saramadi WAHONG radio the Abin Maya Puna Tazargesa. Tachariozana can be the place I could Tamjari, Taminasi. Thank you, sir. Sakang the film the gi, Namaitem Ibomsa Madipus Parani and Nipuna Sakli by Sani. Isay Sugi Saidingba, Biramangon, Mekola, Kudol Tamjari, Taminasi. Karitad lauge Mera thad laksira तेरी थाद लागोगे मेरा थाद लाक्सिरा भाईरेन थाद लाउरा बुरबार तो नाइजरी Tungil thashu am jadi langbal thashu patmali
मेरा थाद लाक्सिरा Kalin may salang dringay ingano zu nang dringay Ngai zeram ge laira sangda kawigan pamubi Nang bungay duna nonggaw bisik lagum Aigi itauna nongin sekla oirani singna parai thadok lone singna wakhal thadok lone aina lepriye ingil thashu pam jadi langbal thashu patmedi Keri thad laguge mera thad laksira ingil thashu pam jadi langbal thashu patmedi Phairin thad lagura bor barto naizeri Kundulirang shat paka ingol pukmina khuida jai Pabung zen to kumani yamna pam na ta bai sai makhakni onji kolar na khanbirapa abe mam moirang cha khomdram pramo susila okram pabung zen to kuma once again padama devi romita sanasam mutum langle bingango manipur ningthogjam ina khunbi abe mam moirang cha sobita devi padama once again thagachari priti yumna thagachari tram saruya birapa inau goroba khuman ngasi thoibi lakani na tai ta diamond tv da na tai ngasi se thangjaro thangje oida dikana nomdi soidana la ni aise pia mangangi dress set kada woni ngasi se pia mangang na pibirak paisal na moirangi thoibi sa ga tawni ngasi se tawdabu hana pirakraba pizon hana seserake thangje de meki damakta mayam ya kansipur gi se pia dasni na yellow gi sari punnam pire ngasi tare aduga mathangi dana isal pia mangangi pia haitare ko isal sina pibirapa ina thoibi sana ba pirakpa dress sina hobisam priya gi mana pirakpa sina
Andaki ngasi nataba lakaduriba coming Saturday da oina sesarake ai kajing lei ke singasi thaba khara sa chentok chenjin tawda nang hodre hai tare do yam sangi nupi masana ba hona bada fizon makeup tonga masing hai batare duga aisu sangi dana ko nupa ina nupi holak na ba hona bada duki mati wai hai tare firon selak pada koida tang nungai taba fil adum pawi kai gino hai kanda ai nupi sabi makti nakte maram maduna ima ibel na bu nokani bu hardi sawai ngi sarakatoini aina yam nungai jaridi madugi entertainment program kana nga ming na si hariba program asida ima ibel singna pau tamakpada olen nang ngarang nupi saraga jagoi sarakpa dance torakpa nang thoram lan torakpada ai phamung dagi tai gan hairak pasine ahini yam nungai jai sinako madugi wahi singduni ta na beidamaktane aidine kon dagi tai gumba ama tawe gumba masigum yam taningi hai tare ni kaigino har kanda awaba wakhal amata leira maroi dawni madu maram maduna imaibal sing hakto su pothana ba hai batare ngasidi sari phunda selakani sam hair style change lakani aduga aina ngasi sarakadori sina mau apaubi ama sajarake mau yam paubi ko oren tawrsi ma'am ko hello Ming lefon takpiyo madam Sir, I need TV ni airport tagi. Nang TV taksari lantok sari batara masira saruya birapa kai maten saragi Sir, Roma. iron ba kai iron basai no isal Soybum ga aluga. morok saram ni so kalangam dong mangkreda kai sai kan bi doino Sir, kano Liza film gi ya ako na sa pa kutik tu na tawdo inta. changi konjen dagi sai se matiam ta kodol tambiyo Ako ba ito ni siya? Kutik tu na ngairak pa numito yurak kuirak tare matamdo. Parsi sum lusulat tianjal lagi side. yam pazana kodol tambirak re isal gi konjen so yam na fazai yam pazabi sai ni isal na kanbirak li batabi ning musing happy si Tabi nimba dum live sa tale ba mayam ga punya dum tamin najar ke wahong radio tabi ba mayam ga taksari isai kodol tamjarake taminasi Liza film dagi Debiya hobum sakli bai sai ni isai segi sereng ba ojit babu amadi serang ba nanau sangol ma kodol tamjari taminasi ꯑꯩꯗꯤ ꯃꯧ ꯅꯧꯃꯤꯅ ꯁꯝ ꯁꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ
mapok oirubana Thadoklani ipam lamdam Ningol mapok oirubana Thadoklani ipam lamdam Itaroy kaya sho tamnarani nungmagi Panthogi nungsiba pauta palimgi phajaba wahi ningsing lagai di tiluragi anobayung na shagaida manja magi manata Matundok kita kapitya. Matundok kita kapitya ba? Dali ba? Kita kapitya. Na, sige. Ningon singi thamoida ai batare ne ko ningon singi thamoida lohong lamdai gi thamoida kari gadi phausa no ai si ipuroi bagi yumda chatlaga nungaina leiro doini ai lohong adoini film forum dau mali ai tare ne ko bor singna su phauki maram aduna sei sei am pazai yum khaibam helen moirang kunau thachari sangapa manchan romita sanasam thachari ning tv mutum lang lembi thachari manitombi thank you taram sarya birapa matau leibi naurem se chobi thachari priti yumnam thachari taram sarya birapa yamado khuraizam babung senta kumar promila thangjam thachari taram sarya birapa binasaki devi atopam naina kamrambam asem nerubema ko apron thilaki keno toksisan mathang mathang serenai na yam lady dress aigi thilakpa ahan mangak ahan market tagi leirakpa kari machu pami ga hangi aina yellow se am pamba aduna yellow leiro na hakim ne do yellow leire aduna naga piana keno mu leire ya thoibi gi dress ai tare maduna mathangi thangjada moirang dagi thoibi Diamond TV gi studio se da famaga program soidana santokani mayam soidana saru yamina se loina nang sigi romita sanasam ina gorob khuma antachari hello Hello, good evening, sir. Taram noksari mingalai fonga takpiu Kongsang mayai lakai dagi thangjam latani, sir. yam nungai sai lantoksari batara masira saru yabirapa madam kari mathal sabi rage sai singuna birabo Sag sing unare ngasi sagui thonge, sir. direct morom hepa ma kango ma saguri da sanai siko Yahong ngan bi ma ngau pa yawe. yahungan bido Aw, adu sahi de ne madam noibo thangjing miet pom si yawe. yahu thingba mousing hodokna ba thami ba potu bu noina sathoi da kai sahi de ko adu kai sai khan bi gani Khallu de film ki mandagi dine sakpa. Khallu de no ma ta sa tok to ta jage, sir. no madam ki konjen dagi sai do samjang gre matem daga sapiu Khallu de no ma ta su nung si ba se suwagani minuki tungda pirang na lotu na thamni Slow sila lagi sa yam phajana kudol tambira kre madam tabi ning basing habisi Tabi ni muze la sa tele riba wahong radio ta riba bayanga dum tami nazar lagi sa thank you sai kudol tamjarake madam मैं पुनः मुक Thank you, तामिनसे खल्लु दे हरिबा फिल्म मसिदगी इसै मकुदो तमजगे मंदाकिनी न सली बेसैनी सेसगी सैरेंबा नंदो निंगोमचा मदि सैरांबा गोपी खोगेल कुदल तमजरी तामिनसे
노마다 누시바세 수과가니 Thank you, Kaba Yamadoba Kurazam, Takchuri Purnima Shiram, Takchuri Taram Sarya Birappa. Thank you, Padama. Thank you, Taram Sarya Birappa Takchuri. Lalita Yankong, Takchuri. Asem Nerubema Takchuri Binasaki Devi, Abesandra Maitai, Pia Mangang, Takchuri, Taram Sarya Birappa, Hobism Priya, Takchuri. Isal Hobism Priya gi dress ready the lady, Sana Dinatre, Ginasirakadusi, Iroi Maritava, Masirakadori, Toibi Sarakpata. Sanazi karigumba tatkraba nasi yaukraba kamdawni maramaduna. Thank you Abi Sandra Maitai Tauchari once again. May Facebook live to live video sing live share to view taram saruya minasi tasing na may tari say on fazay ko na tapilay loy na makasata zara pa matangi caller lokochari. Hello ming live from takpiyu Jam kunang tagi sangita kawe sa. Yam nungai zay Madam Lantok sari batoro masira saruya birapa. Madam kari mathel sabi ragi ngasisibo. Kangaw mangawe pakorama. Zara. Kangaw mangawe pakorama.
kang soyem tak hapa mati padong ni ki na loy hong na ba ko kang choi gi mo ta nga ngobam yaw ra hai adu kai se kan bi doi no film aming di khangdre ba sa isei oina mati mangang jara ge tanjaning ba ipau ka ya hagi khan ba wa hai ka ya adugi isei doina taja ge sa tabi ning ba sing happy you tabiring ba jei chong hono ola kai degi ima kunje sori ne ise ichan inama muhini adegi inama ine hambi ise chawba si akoi pulawain taja rage sa tagachari madam na kan birak pai sai ko dol tamjage mayam punna muk taminasi thank you sa sagal uba manglan hari film masida sadananda amadi rosibina ani punna sakli bai sai ni isai asigi Sairengba Brinda Saki Mari Sairangba Gopi Kudol Tamjari Taminasi Tamjeningba ipau kaya Haigi khanba wahi kaya Phungdok chege khanduna aina ngai jarak pau kuireda Karibuno tamning liba Karibuno hiding liba taning bana lang tak na re khaning bana na rene hairo lona na pasida tu minna tamjening ba ipau kaya haige khanba wahi kaya phungdok chege khanduna aina ngai jarak pau kuireda mit yeng dugi artha nok padugi maram khanglam labadi aina karigi wa jarune taning bana lang tak na re khangning bana naurene hairo lona na pasida tu minna tamjening ba ipau kaya haigi khanba wahi kaya phungdok chege khanduna aina ngai jarak pau kuireda chek lagi nungshi kum hai se pombi chek la singi nungshi kum hai se uraga karibu khanbage nangi thamoi duna pombi chek la singi kum hai gi arthabu khanglam labadi aina karigi wa jarune taning bana lang tak na re khangning bana naurene hairo lona na pasida tu minna tamjening ba ipau kaya haige khanba wahi kaya phongdok
ꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯀꯔꯤꯕꯨꯅꯣ ꯇꯝꯅꯤꯡꯂꯤꯕ ꯀꯔꯤꯕꯨꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯂꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ Thank you tarong sari abira pa puna mapu sarambam tes malam gadelo pamai susila kram sanayebi Robin Maitai Anjali Singtham thakchari ningthaujam inakonbi once again thakchari tarong sari abira pa Facebook live telebiri busing Rosni Koizam Ebi Chandra Maitai thakchari inaugoro bakuman thakchari tarong sari abira pa thank you Asem Nirubema thakchari Internet katang yadaw na maramarikan na Facebook si Karsapi. Lantok sa diba torang masi Facebook ki kuta internet ki kutang da lantok sa batorang mamoy ba na he sometime yawi. Johnson Toksom tagachari torang sa birapa naure misali dum sa tagachari torang sa birapa Pramila Thangsam. Lantok sa diba torang live phone in program. Sige roy ba caller lokot sage kanano yami na si. Hello. Hello. Taram nok sa diba za minga live phone katakpiyo. Oh live phone di Haflong asam dagi elangbo mamta. Yam nungai zai waza lantok sari batar masida saru ya birapa waza kai mateng sabi rage sai simuna birabo. Sai sing thongani ngale raga. Okay. Zakari sai kan bigani. Oi ngai ko no se film gine. En pahari ga wai bilasani ga sakpa thadoloroi hana sakpa thadoglaroi ko nangbu mapokshi magi lao lao punchi lambi sami na silaw hai bai situ nang tar gitu mati masalak pada ontok na sai sakpa na salak pada na yam phajana sakpira kare tabi ni musing hapiu tabi ni musing khogi imanaba moni ne adegi Ronjoni ne asida jara koi anim tajara gitu yam nungai sai waza matung tarak pa torom kaya da su soi dana saru yabiu isai kudol tom jage mayam punna muktaminasi jara isai kudol tom jarage mayam punna muktaminasi ko lang pa paket sararoi nga iko nang si hari film masida en pahari madi bilasini ani punna sakli bai sai ni isai sigi sai ning ba bi zain to Kumar Sharma kudol tom jage isai si kano ningsangi hai tare akoi gi kakak mo gidom sa kapun salap ko to Thadoglaroi ko nangbu mapokshi magi lao lao Kunsi lambi chatni na sila Ado pinupo na tung ilari binila Kusin paloy na girarola Thadoglaroi ko nang bumapok si magi lao lao kung silang bicat na sila Thawai thadok lang loi nanggu lai baki binangi
लेब्लनी नानात पोथाफम उपानी लाव लाव मै शालाम लरी लाव Langoi chalam labiyo ni paira bisajigu tathak naram labiyo chingnaba thadolo lao lao nusi mai kai pangsi lao Thawai thadok lam loi nangu laibak ki binangi leblani nanat pothafam upani lao lao mai salam lari lao thadok laruko lao Thank you ngasigi lantuk sari bathoram masida tongan ba platform singda lantuk sari bathoram masibu saruya biri bapuna maputa chari ngarang di yam wa bu numit amoi ki wa ba haibadi phambada nate konjen se wa ngang na ba duga kari mathen sare I haibo nuksi jaraba call to birak ba singda bu haiba na ngaude haitare loina na ngasigi call to rakpada mi ani haitare akoi pabung sing haijage call lar ani call tatki noite matung tarap pathorom da sudum soidana saru yaminasi samaina call phangna ga wari sanana ga tarki base nungai tabani aduna adugi awa du khangsei loinana ngasi yam nungai ba numit haibatai aina mayam da uchariba kemtana chade ngasi si now surjit khumbancha surjit maibamgi mapuk numit haibatare inaosi honaba kanba duga honesty puksen sengwa passion loina mapun ma yawa inaw makakni inaw sigi birthday da wish peminasi many happy returns of the day inaw gi punsida lakadri punsida inaw na ningba wakhal punamak thungboy resanu aduga loina na ima ipagi matolona sewa tawangamba oisanu mai isai nusit sangdaba anaye yaudaba inaw ama oirasanu haidana isorgi mafamda thongni sari loina na inaw sigidama koi nuksizarba stop surjit khumancha gidama mayam yai fomangon piminasi loina inaw sida ngasigi birthday ga mari lena na isai amakatang kudol tamjage inaw na yamna pamna taba isai ni kudol tamjari taminasi hozarage mem kran nom siko nom de diaroi môi suy hơ mơ đôi thuộc lâm lơ bờ hai hấp
ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅꯐꯝꯗ ꯊꯃꯣꯏꯁꯤꯅ ꯃꯔꯣꯟ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯪꯕు ꯅꯨꯡꯁꯤꯌꯦ ꯊꯃꯣꯏꯁꯤꯅ ꯃꯔꯣꯟ ꯊꯣꯛꯂꯝꯂꯕ ꯍꯥꯏꯔꯝꯒꯅꯤ ꯐꯣꯡꯅ ꯅꯐꯝꯗ 이나오기 약한 먹고 비밀했지 ngầu mit ani se nang gisa tam tabu khaurangi ngầu mit ani se nang gisa tam tabu khaurangi panglaba ina ani se nang gi konsen tabu taning le aina nangbu nungsiye nungsiye aina nangbu nungsiye nungsiye aina nangbu He thamoi pangdaba nangbu suwarawi ai hangna He thamoi pangdaba nangbu suwarawi ai hangna sinba nang sukarigi maron tok tu mikup tu da sinba nang sukarigi maron tok tu mikup tu da Thamoisina maroon thoklamlaba hairamgani phongna nafamda Thamoisina maroon thoklamlaba hairamgani phongna nafamda aina nangbu nungsiye nungsiye aina nangbu nungsiye aina nangbu nungsiye Thank you kigi Sujit Kumancha Sujit maibamgi damakta mayamna yaiphamangon pibirapa ngasi mapok nomina lakpada yaiphamangon pibirapa gi damakta ngasi tongan ba platform singa jagoi thoram saru yabiriba panamapa haininga laitana tagachari thank you Sujit tungi punsida hene na mai pakpa oirasunu haidana isorgi mafamda thoni sari thank you very much me panamapu ngasi lantok sari ba thoram basida ming pathodaba sithaba nandaba duga caller singna Call tatkiba warobidana ba haijari thoramasi loisinbagi yaba lawjage lantuk sariba thoramasigi makatarakpada me apna muktaminasi inspector tayai ngosidi 777 satreka humpudara tarisuba hajan matangka ngarangi wari maka me apna muktaminasi ngasigi 90.0 wahong radio gi satha jarakada pathoram paring sing mayamna samlat maning singjage Lantuk sariba thoram masigi matung tarapa inspector tayai satreka humbudara tarisuba tangka taminasi
Namidang pung mapan makay taba matamda entertainment program kanana nga mi yung nasi. Ngasi lenga kaduriba entertainment program kanana nga mi yung si hariba toro masida nga sige host na pamigada ba olini Elise nung si Toybi Madam nung si Toybi nga sila kadoy si ano yang power Madam amni mayam yung minasi pung tara matoy taba matamda sumang nila pung tara matoy makay late night story pung tara nitoy makay inspector tayo yung ano batangka mayam po natami na si hoziki na dimi ko karadang mayam dagi laptop sa bagi ayaw walaw sagi mayam po na mapu olen sapam na muka na ikok no na kurum sari Siri Siri Garu Chandraya Nama Purba Samda Mahaki Nuksi Jaraba Imung Manung Nawok Nawkon Biramba Directorate of Education East Government of Manipur Gi Makhada Shawyama Higher Secondary School da Thabak Pu Biramba Siri Ning Thojam Lal Babu Singhana